ꯑꯍꯥꯟꯕ ꯃꯛꯇꯗ ꯈꯣꯡꯆꯠꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯒꯤ ꯃꯤꯡ ꯄꯥꯔꯤ ꯇꯣꯝꯕ ꯋꯥꯍꯦꯡꯕꯝ, ꯑꯩꯒꯤ ꯂꯩꯐꯝꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯩꯅꯧꯗꯒꯤ꯫ ꯀꯩꯅꯧꯗꯒꯤ ꯂꯥꯛꯄꯤꯕꯅꯦꯕ꯫ ꯑꯗꯣ ꯉꯁꯤꯒꯤ ꯈꯣꯡꯆꯠꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯠꯀꯤ ꯃꯔꯛꯇ ꯑꯣꯏꯅ ꯂꯥꯛꯄꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯤ ꯂꯨꯆꯤꯡꯉꯒ ꯅꯠꯇ꯭ꯔꯒꯅ ꯀ꯭ꯂꯕꯀꯤ ꯑꯣꯏꯅ ꯂꯥꯛꯄꯤꯔꯤꯔꯥ ꯀꯃꯥꯏꯅ? ꯑꯩꯁꯦ ꯀꯣꯀꯣꯃꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯅ ꯂꯥꯛꯆꯕꯅꯦ꯫ ꯑꯩꯒꯤ ꯀꯣꯀꯣꯃꯤꯁꯤꯗ ꯌꯥꯎꯔꯤꯕ ꯐꯦꯃꯤꯂꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯍꯩꯔꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟꯁ ꯋꯤꯡꯒꯤ ꯇꯤꯝꯗ ꯑꯣꯏꯅ ꯌꯥꯎꯖꯩ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯗꯣ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯈꯣꯡꯆꯠꯁꯤꯅ ꯍꯧꯔꯝꯗꯥꯏꯗꯒꯤ ꯑꯗꯨꯝ ꯂꯥꯛꯄꯤꯔꯝꯗꯧ ꯃꯥꯜꯂꯦꯀꯣ, ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯅ ꯂꯩꯔꯕꯅꯤꯅ꯫ ꯍꯦꯛ ꯍꯧꯕꯗꯒꯤꯅ ꯃꯐꯝꯁꯤꯐꯥꯎ ꯑꯗꯨꯝ ꯂꯥꯛꯆꯔꯦ ꯍꯥꯏꯇꯥꯔꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯗꯣ ꯁꯣꯝꯒꯤ ꯀꯩꯅꯧꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯝ ꯏꯁꯥꯅ ꯈꯪꯕꯤꯕꯗ ꯁꯨꯝ ꯀꯩꯅꯧꯒꯤ ꯁꯥꯏꯠꯇꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯂꯥꯛꯈꯤꯕ ꯑꯗꯨꯝ ꯎꯕꯤꯕ꯭ꯔꯥ? ꯎꯏꯌꯦ ꯀꯩꯅꯧꯗꯒꯤ ꯑꯩ ꯏꯁꯥꯃꯛ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯨ ꯑꯗꯨꯝ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯄꯥꯎ ꯐꯥꯎꯅꯔ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯔꯦꯂꯤ ꯍꯧꯕꯗꯒꯤ ꯑꯗꯨꯝ ꯄꯨꯟꯅ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ, ꯀꯩꯅꯧꯗꯒꯤꯁꯨ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝ ꯑꯃ꯫ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯤꯒꯤ ꯁ꯭ꯇꯨꯗꯦꯟ ꯋꯤꯡ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ, ꯉꯁꯤꯒꯤ ꯆꯠꯂꯤꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠꯁꯤꯅ ꯋꯥꯔꯦꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯐꯤꯕꯝꯁꯤꯅ ꯌꯥꯝꯅ ꯆꯔꯥꯡꯅꯍꯜꯂ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ, ꯁ꯭ꯇꯨꯗꯦꯟ ꯋꯤꯡ ꯑꯃ ꯑꯣꯏꯅ ꯉꯁꯤꯒꯤ ꯃꯤꯐꯝꯁꯤꯅ ꯀꯔꯝꯕ ꯁꯨꯝ ꯊꯥꯖꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦꯅꯦ, ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯈꯣꯡꯊꯥꯡꯃꯛꯇꯤ ꯑꯩꯈꯣꯏꯒꯤ ꯀꯣꯀꯣꯃꯤꯒꯤ ꯁꯥꯏꯠꯇꯒꯤ ꯂꯧꯈꯠꯄ ꯌꯥꯕꯒꯦ ꯍꯥꯏꯕꯁꯦ ꯏꯁꯥꯒꯤ ꯃꯣꯠꯇ ꯍꯥꯏꯐꯦꯠꯇꯪ ꯊꯝꯕꯤꯌꯨ꯫ ꯑꯍꯥꯟꯕꯗ ꯑꯗꯨꯝ ꯉꯁꯥꯏꯗꯒꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯟꯚꯦꯅꯔ ꯑꯗꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯉꯥꯡꯕꯤꯔꯤꯀꯣ꯫ ꯐꯥꯔꯁꯂꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯇꯧꯖꯔꯤꯁꯤ IDPꯒꯤ ꯑꯣꯏꯕ IDPꯁꯤꯡꯒꯤ ꯑꯆꯧꯕ ꯇꯤꯝ ꯑꯃꯁꯨ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ꯫ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝꯁꯦ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯂꯝꯗ ꯂꯩꯍꯟꯕꯤꯌꯨ, ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯏꯔꯝꯗ ꯂꯥꯟꯖꯦꯡꯅꯗꯨꯅ ꯂꯩꯕꯁꯤ ꯑꯣꯏꯐꯝ ꯊꯣꯛꯇꯕꯅꯤ, ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯏꯔꯝꯗ ꯍꯟꯖꯒꯦ ꯍꯥꯏꯕꯗꯨꯃꯁꯨ ꯌꯥꯎꯔꯦ꯫ ꯂꯣꯏꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ, ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯑꯃꯈꯛ ꯁꯥꯟꯅꯔꯀꯥꯟꯗ, ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯗꯤꯚꯥꯏꯠ ꯑꯦꯟ ꯔꯨꯜ ꯄꯣꯂꯤꯁꯤ ꯀꯌꯥ ꯑꯃꯈꯛ ꯆꯠꯊꯔꯀꯥꯟꯗ, ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯈꯠꯅ ꯆꯩꯅꯕ ꯀꯌꯥ ꯑꯃꯈꯛ ꯊꯣꯛꯍꯜꯂꯀꯥꯟꯗ, ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯆꯧꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛꯁꯨ ꯂꯧꯈꯠꯆꯕꯅꯤ꯫ ꯂꯣꯏꯅꯅ ꯑꯆꯧꯕ ꯁꯥꯐꯨ ꯑꯃꯈꯛ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏꯅ ꯄꯤꯖꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯅ IDPꯁꯤꯡꯁꯤꯗ ꯍꯦꯟꯅ ꯐꯣꯀꯁ ꯇꯧꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯍꯟꯖꯤꯟꯕꯁꯤꯅꯦꯕ ꯑꯩꯈꯣꯏ ꯐꯣꯀꯁꯇꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯗꯤꯚꯥꯏꯠ ꯑꯦꯟ ꯔꯨꯜ ꯁꯥꯟꯅꯕꯁꯤꯁꯨ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯇꯁꯦꯡꯅ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗꯁꯨ ꯂꯥꯏꯔꯤꯛ ꯇꯝꯐꯝ ꯈꯪꯗꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯃꯅꯤꯄꯨꯔꯁꯦ ꯍꯥꯟꯅ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯀꯔꯤꯒꯨꯝꯕ ꯏꯔꯥꯡ ꯑꯃ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯦ ꯑꯗꯨꯃꯛ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯍꯩꯔꯣꯏ ꯂꯨꯞꯁꯨ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯉꯁꯤꯒꯤ ꯈꯣꯡꯆꯠꯁꯤꯗ ꯌꯥꯎꯕ ꯂꯥꯛꯏꯕ ꯌꯨꯠꯁꯤꯡ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯌꯨꯠꯁꯤꯡꯁꯤꯗ ꯀꯔꯤ ꯋꯥꯐꯝꯗꯤ ꯊꯝꯕꯤꯅꯤꯡꯉꯤ? ꯑꯩꯅ ꯍꯧꯒꯠꯂꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡ, ꯌꯨꯠꯁꯤꯡ, ꯅꯍꯥꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕꯁꯦ, ꯑꯩꯈꯣꯏꯅ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯣꯏꯅ ꯂꯧꯒꯗꯕ